ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯅ ꯊꯧꯅꯔꯤꯕ ꯒꯥꯔꯤ i20 ꯀ꯭ꯔꯦꯇꯥ ꯕꯔꯅꯥ ꯑꯁꯤꯅꯆꯤꯡꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯣꯏꯅ ꯎꯔꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯐꯥꯎ ꯂꯣꯏꯅ ꯂꯩꯅꯕ ꯌꯥꯎꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯃꯤꯡ ꯂꯩꯔꯕ ꯀꯝꯄꯅꯤ ꯍ꯭ꯌꯨꯟꯗꯥꯏꯒꯤ ꯄ꯭ꯔꯗꯛꯁ ꯉꯥꯛꯇꯅꯤ꯫ ꯍ꯭ꯌꯨꯟꯗꯥꯏ ꯍꯥꯏꯕꯁꯤꯇꯕꯨ ꯋꯥꯔꯜꯗ ꯑꯣꯇꯣꯃꯦꯀꯔꯁ ꯏꯟꯗꯁꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯔꯀꯦꯠ ꯚꯦꯂꯨ ꯋꯥꯡꯕꯗ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯣꯝ ꯍꯥꯟꯅꯅ ꯈꯪꯂꯝꯈꯤꯔꯣꯏ ꯉꯁꯤ ꯍ꯭ꯌꯨꯟꯗꯥꯏꯅ ꯃꯥꯏ ꯄꯥꯛꯂꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯆꯨꯡꯖꯨ ꯌꯨꯡꯅ ꯀꯌꯥꯝ ꯋꯥꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯇꯅ ꯍꯣꯠꯅꯖꯔꯛꯈꯤ ꯍꯥꯏꯕꯁꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯋꯥꯔꯜꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯗꯕ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯅꯍꯥꯟꯈꯩ ꯌꯦꯡꯕꯤꯗ꯭ꯔꯒꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯅꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯃꯔꯝꯗꯤ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄꯁꯨ ꯌꯥꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯔꯕꯅ ꯄꯠꯇꯂꯦ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯀꯅꯤ꯫ ꯃꯌꯥꯝꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛ ꯋꯥꯔꯤꯁꯤ ꯆꯦꯞꯇꯔ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯔꯕꯅꯤ꯫ ꯆꯨꯡꯖꯨ ꯌꯨꯡ ꯑꯁꯤ ꯀꯅꯥꯅꯣ, ꯃꯍꯥꯛꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥꯕꯨ ꯀꯔꯝꯅ ꯃꯥꯌꯣꯛꯅꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯍ꯭ꯌꯨꯟꯗꯥꯏ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯂꯤꯡꯈꯠꯈꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯪꯖꯨ ꯌꯪ 1915ꯗ ꯀꯣꯔꯤꯌꯥꯒꯤ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯄꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯗ꯭ꯔꯤꯝꯁꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯔꯝꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯐꯥꯎꯕ ꯇꯝꯕ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯔꯒ ꯃꯍꯥꯛ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ, ꯑꯗꯨꯁꯨ ꯆꯔꯥ ꯑꯃꯈꯛꯇꯪꯒꯤꯗꯃꯛ꯫ ꯑꯁꯨꯝꯅ ꯋꯥꯅ ꯊꯕꯛ ꯁꯨꯖꯔꯕꯁꯤꯗ ꯐꯥꯎ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯀꯩꯀꯥꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎ ꯂꯩꯇꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯆꯪ ꯅꯣꯡꯃ ꯃꯅꯥꯛ ꯅꯛꯄ ꯁꯍꯔꯗ ꯁꯤꯡ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯁꯤꯗ ꯃꯥꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤꯗ ꯂꯥꯏꯔꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯥꯅ ꯄꯥꯎꯆꯦꯗ ꯃꯅꯥꯛ ꯅꯛꯄ ꯁꯍꯔ ꯑꯃꯗ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯑꯃ ꯁꯥꯕꯒꯤ ꯁꯤꯟꯃꯤ ꯀꯌꯥ ꯀꯧꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ 1932 ꯆꯍꯤ 13 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯪ ꯌꯥꯝꯅ ꯉꯛꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛ ꯃꯌꯨꯝ ꯊꯥꯗꯣꯛꯂꯝꯂꯒ ꯁꯍꯔꯗ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯆꯪ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯒ ꯁꯍꯔ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯤꯂꯣꯃꯤꯇꯔ 160 ꯃꯨꯛ ꯃꯈꯣꯡꯅ ꯆꯠꯂꯕ ꯃꯇꯨꯡ ꯀꯣꯋꯟ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯂꯦꯕꯔꯔ ꯑꯣꯏꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯋꯥꯕ ꯊꯕꯛꯅꯤ, ꯑꯗꯨꯕꯨ ꯈꯨꯠꯁꯨꯃꯟꯗꯤ ꯈꯔꯇꯃꯛꯅꯤ꯫ ꯑꯗꯨꯕꯨ ꯆꯪꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯊꯟꯇ ꯇꯥꯟꯖꯕ ꯑꯍꯥꯟꯕ ꯄꯩꯁꯥꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯊꯕꯛ ꯁꯨꯔꯒ ꯁꯍꯔ ꯑꯗꯨꯗ ꯊꯥ 2ꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯪꯒꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯂꯧꯎꯕ ꯑꯣꯏꯕ ꯇꯥꯔꯝꯃꯤ꯫ ꯆꯪꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯪꯗꯤ ꯍꯔꯥꯎꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯄꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯍꯔꯗ ꯊꯥ 2 ꯂꯩꯔꯨꯕ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃꯗꯤ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯔꯤꯡꯒꯤ ꯄꯦꯁꯟ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯈꯜꯂꯝꯃꯤ ꯂꯧꯎꯕ ꯑꯣꯏꯅ ꯁꯨꯝ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯒꯗꯤ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯁꯨꯛꯂꯧ ꯂꯧꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯇꯨꯃꯤꯟꯅ ꯑꯅꯤꯔꯛ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯅꯤꯔꯛꯇꯨꯃꯛ ꯃꯥꯒꯤ ꯃꯄꯥꯅ ꯑꯗꯨꯝ ꯐꯥꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ 1934 ꯆꯪꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯔꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯌꯨꯝꯗꯒꯤ ꯇꯨꯃꯤꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯊꯤꯡꯕꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯅ ꯁꯤꯑꯣꯜ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯤꯑꯣꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯍꯧꯖꯤꯛ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯕꯛꯄꯨ ꯑꯣꯏꯔꯕꯗꯤ ꯑꯐꯪꯕ ꯑꯃꯍꯦꯛꯇ ꯇꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯂꯦꯕꯔꯔ, ꯃꯊꯪꯗꯅ ꯐꯦꯛꯇꯔꯤ ꯋꯥꯔꯀꯔ, ꯑꯗꯨꯒ ꯃꯃꯣꯏꯊꯪꯗ ꯕꯣꯛꯌꯪ ꯔꯥꯏꯁ ꯁ꯭ꯇꯣꯔꯒꯤ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯧꯖꯕ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯀꯁꯇꯃꯔꯁ ꯑꯃꯗꯤ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯞꯅꯒꯤ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯒꯤ ꯐꯝ ꯀꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯦꯅꯦꯖꯔ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯒ꯭ꯔꯣꯊ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ 1937ꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ, ꯑꯗꯨꯒ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯄ ꯗꯤꯁꯤꯖꯟ ꯑꯃꯈꯛ ꯂꯧꯔꯝꯃꯤ꯫ ꯆꯪꯅ ꯗꯨꯀꯥꯟ ꯑꯗꯨꯒꯤꯗꯃꯛ ꯍꯣꯠꯅꯖꯕ ꯑꯗꯨ ꯎꯕꯗ ꯑꯄꯦꯟꯕ ꯐꯥꯎꯔꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨ ꯆꯪꯗ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯪ ꯆꯍꯤ 22 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯕ ꯉꯝꯂꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯆꯍꯤ 2ꯃꯨꯛꯁꯤ ꯆꯪꯅ ꯃꯥꯒꯤ ꯂꯩꯖꯕ ꯁ꯭ꯀꯤꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ, ꯁꯨꯞꯅꯒꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯇꯝꯗꯨ ꯋꯥꯔꯜꯗ ꯋꯥꯔ II ꯊꯣꯛꯂꯤꯉꯩ ꯃꯇꯝꯅꯤ ꯑꯃꯗꯤ ꯀꯣꯔꯤꯌꯥꯁꯤ ꯖꯄꯥꯟꯅ ꯂꯧꯁꯤꯜꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯖꯄꯥꯟꯅ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨ ꯊꯥꯛꯅꯕꯒꯤꯗꯃꯛ ꯆꯦꯡꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯝꯃꯤ, ꯑꯗꯨꯅ ꯀꯣꯔꯤꯌꯥꯗ ꯂꯩꯔꯤꯕ ꯆꯦꯡꯒꯤ ꯗꯨꯀꯥꯟ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯂꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ, ꯃꯗꯨꯗ ꯆꯪꯒꯤ ꯗꯨꯀꯥꯟꯁꯨ ꯌꯥꯎꯔꯤꯕꯅꯤ꯫
mahaki chahi kiyadagi honajaraklaga mai paksarakpa business adu kaisu leitaba mikup amada pungtum tumkirami chang mathwai yamna nungairamde adubu mahak honamadi suklep leplamde masina magi punsigi aroiba natte haina khalami thabak ama ekta oishinu aina thabak adura thawai hakchang yauna thamoi sengna tawrabdi ai soidana mai pakpa ngamgani masigi wakalon sigiloina mahak atoba business ama thiba horuklami hantak mukti Japanese government control to wangamlodo business ni mara thiribasi munna thizilaba matung kari perengi business sida khong thangjilaklami 1940 da changna Korea gi pesa da 3000 won si loan lawraga edo service garage haiba business ama hodoklami adubu handak su mahak ki business si laibak thiba thodok ama thoklami hang bafok fazana kuidri garage adu accident amadagi maina tumna sakthokirami sangi punsigi phibam si yamna luba habdu oirami mana garage adu sabagi lawkhiba loan adu singadorivani aduga maina sakthokraba customer singi gari adu su amuk singadorivani masigi phibam si kanaguma miyo ema oiramba taragadi makok paraga matha saraga ngauduna chatkhadobuni adubu changde honaba leblamdi nomani soidra mai pakani haina adum khalame mahakna muka 3500 won si loan lorme aduga hanigdugi hena phajaba garage ama muk sarami changna khanglame maduri car repairing to we business asida customer singna khwaidagi penaba si car adu semada matam yamna changba asini haiba khanglame aduna magi business ki main focus se gari adu yamna thuna semba asida pirame atai gari sembam du numit kunni changwa adu changna magi sembam adu numit mangani khaktung du loisilame mathangi sei ohum sida changi business si asuki miting mai pak phaibu du orami 1943 da magi business ki employee si IT fawbu suruklami matam asida hojik changna hana tolamba loan loina singtokre amadi mahak se soilda fazana mayumagi sadna leiba ngamle business adu aduki mading mai paklami adubu amukasu laibak thiba thodok ama thoklami World War II gidamak Japan khuchu khulai khara saba darkar tarami aduna changi garage adu Japanese government ne loksin khirame aduga local steel plant amaga merge toksin khirame amukasu changi business asi mato asumna mundi khirame changmagi angang oringai gi khungang adu da muk halakpa tarami adu bahatak mukti mahakna saving tawjuba Korea gi paisa 50000 won ga loina na halaklami mahakna hantak muksu atoba business ama mai pakna hudukpa ngamgani habisi masa mathanda thajajarami World War II loikhibaga loina na Korea da Japanese government gi rules su loikhirami Korea gi northern side na Soviet Union gi influence lerami aduga southern Korea da na America gi influence lerami maram asina ni Korea si North Korea amli South Korea haina khaidok libasi 1946 ta amuka chang Seoul da halaklami aduga magi hanagi car repairing business adu amuk horami business ni sabmani adubu handa kisna maming si tongana tholami Hyundai Auto Service Hyundai have the modern haveni car repairing business si fazana mai paklami aduga tanja sida amuka chang na kariguma khara ubo fanglami American singna mohi military force singidamang buildings kya sabadu urami aduragi changi wakal business ki idea ama muk thoroklami construction ki business sida yamna so opportunity ama khak sangna urami sang construction ki lamda experience amna levidina te adubu mahakna picnic ede labor oina thawak suba matamda pamjakhiba construction ki amani civil engineering ki passion aduna mahakna masigi business sida khong thangjilagi haina leplami 1947 changna sei kunthramadai surokpa doida Hyundai Civil Works Company haina mingthonba company ama linkhalami aduga construction ki business asi hawraklami horkpa matamdadi project asi apik padagi hena fanglamde adubu chahi ahumgi matung 1950 dagri changi company adu aso project kya fanglakhi aduga hoji construction ki business ina changi khwaidagi maru oiba business oirami business adu thakra fazana mai paklam laga muk changi punsi ware si mathak kha onba horokle 1950 ki June thada North Korea and South Korea bu attack toroklami North Korea gi landmi sing du Seoul yokshilaklami aduna changma ki lejaba saving khra du puraga pusana hariba sahar system na selak pataki masi yang warab spok sang lep laitana honarami matam adu da American sing na South Korea gi mateng panglami aduga punna North Korea bu lan thengnarami army sing adu thamnak bidamak army headquarters stands amadi potchai thamnaba warehouse kya saba darkar tarami changna khanglame American government da paisa marang kaina lei aduga moine pamlibsi construction adu matam chana loisinba sini habji khangki madu changna makhoi da fanghanki mahakna mi khara punsilaga thaba adu kendu haiba moto asiga loina hawraklami makhoina hairibisi paisa bu fazana pirabdi project khudem makhoina paikhatpa ngamgani haibisini matamdu lansu yamna kan torbe maramna magi business du mangbu serokne hena wangami adubu mahakna haidoki wasing di chapchana torami
ꯃꯍꯥꯛꯀꯤ ꯍꯥꯏꯈꯤꯕ ꯋꯥꯉꯥꯡꯄ ꯑꯁꯤꯅ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯒ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯂꯩꯅꯔꯛꯂꯝꯃꯤ꯫ 1952ꯗ ꯂꯥꯟ ꯑꯗꯨ ꯂꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯗꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯑꯃꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯊ ꯀꯣꯔꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯟꯗ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯈ꯭ꯔꯕ ꯂꯝꯕꯤ ꯁꯣꯔꯣꯛ ꯀꯌꯥ, ꯗꯥꯝ ꯀꯌꯥ, ꯕꯤꯜꯗꯤꯡ ꯀꯌꯥ ꯑꯃꯗꯤ ꯊꯣꯡ ꯀꯌꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯍꯤꯟꯗꯥꯏ ꯀꯝꯄꯅꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ ꯑꯃꯗꯤ ꯍꯤꯟꯗꯥꯏꯒꯤ ꯒ꯭ꯔꯣꯊꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯥꯝ ꯁꯣꯌꯥꯡ ꯗꯥꯝ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯛꯁꯄ꯭ꯔꯦꯁꯋꯦ ꯀ꯭ꯌꯨꯡꯕꯨ ꯑꯦꯛꯁꯄ꯭ꯔꯦꯁꯋꯦ ꯑꯁꯤ ꯍꯤꯟꯗꯥꯏ ꯀꯝꯄꯅꯤꯅ ꯁꯥꯈꯤ꯫ 1960sꯀꯤ ꯃꯇꯝꯗ ꯆꯨꯡ ꯆꯍꯤ 50 ꯁꯨꯔꯦ ꯑꯃꯗꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯕꯤꯖꯤꯅꯦꯁꯇ ꯃꯥꯏ ꯄꯥꯛꯂꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯤꯅ ꯑꯄꯦꯟꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯆꯪ ꯀꯤꯂꯣꯃꯤꯇꯔ ꯂꯤꯁꯤꯡ ꯁꯥꯡꯕ ꯂꯝꯕꯤ ꯁꯣꯔꯣꯛ ꯀꯌꯥ ꯁꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯂꯝꯕꯤ ꯑꯗꯨꯗ ꯊꯧꯔꯒ ꯆꯠꯅꯕ ꯒꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ 1967ꯗ ꯆꯪꯅ ꯍꯤꯟꯗꯥꯏ ꯃꯣꯇꯣꯔ ꯀꯝꯄꯅꯤ ꯑꯁꯤ ꯂꯤꯡꯈꯠꯂꯝꯃꯤ꯫ 1968ꯇꯅ ꯐꯣꯔꯗ ꯍꯥꯏꯔꯤꯕ ꯀꯥꯔ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯐꯣꯔꯗꯀꯤ ꯀꯣꯔꯇꯤꯅꯥ ꯍꯥꯏꯔꯤꯕ ꯀꯥꯔ ꯑꯁꯤ ꯍꯤꯟꯗꯥꯏꯅ ꯁꯥꯕ ꯂꯣꯏꯔꯒ ꯑꯦꯁꯦꯝꯕꯜ ꯇꯧꯕꯒꯤ ꯊꯕꯛꯁꯤ ꯇꯧꯔꯝꯃꯤ꯫ ꯆꯍꯤ ꯑꯅꯤ ꯆꯨꯞꯅ ꯐꯣꯔꯗ ꯑꯃꯗꯤ ꯍꯤꯟꯗꯥꯏ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯝꯄꯅꯤ ꯑꯁꯤ ꯋꯥꯈꯜ ꯆꯨꯅꯔꯛꯇꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯟꯗꯥꯏꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯥꯔ ꯁꯥꯕ ꯑꯁꯤ ꯐꯣꯔꯗꯅ ꯌꯥꯅꯤꯡꯂꯝꯗꯦꯗꯨꯅ ꯍꯤꯟꯗꯥꯏꯅ ꯐꯣꯔꯗꯀ ꯂꯩꯅꯔꯝꯕ ꯄꯥꯔꯠꯅꯔꯁꯤꯞ ꯑꯗꯨ ꯇꯣꯛꯊꯣꯛꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯔꯠꯅꯔ ꯑꯃ ꯊꯤꯔꯝꯃꯤ꯫ ꯍꯤꯟꯗꯥꯏꯅ ꯑꯍꯥꯟꯕꯗ ꯖꯦꯅꯔꯦꯜ ꯃꯣꯇꯣꯔꯁ ꯑꯃꯗꯤ ꯐꯣꯛꯁꯋꯦꯒꯟꯒ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯕꯤꯔꯛꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯤꯟꯗꯥꯏꯅ ꯖꯄꯥꯟꯒꯤ ꯃꯤꯠꯁꯨꯕꯤꯁꯤ ꯃꯣꯇꯣꯔꯁꯀ ꯑꯣꯏꯅ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯠꯁꯨꯕꯤꯁꯤ ꯃꯣꯇꯣꯔꯁꯅ ꯍꯤꯟꯗꯥꯏꯗ ꯃꯈꯣꯏꯒꯤ ꯀꯥꯔ ꯁꯥꯕꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯍꯤꯟꯗꯥꯏꯅ ꯀꯥꯔ ꯑꯗꯨꯁꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯃꯤꯡ ꯊꯣꯟꯖꯕ ꯌꯥꯕꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯁꯥꯎꯊ ꯀꯣꯔꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯀꯥꯔ ꯁꯥꯕꯒꯤ ꯀꯝꯄꯅꯤꯁꯤꯡꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯃꯤꯌꯥꯝꯅ ꯊꯧꯅꯕ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ, ꯔꯤꯂꯥꯏꯕꯜ ꯑꯣꯏꯕ ꯑꯃꯗꯤ ꯃꯦꯗ ꯏꯟ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯑꯣꯏꯕ ꯀꯥꯔ ꯁꯥꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ 1976ꯇ ꯍꯤꯟꯗꯥꯏꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯛꯇꯛꯅꯅ ꯊꯧꯅꯕ ꯀꯥꯔ ꯍꯤꯟꯗꯥꯏ ꯄꯣꯅꯤ ꯑꯁꯤ ꯄꯨꯊꯣꯛꯈꯤ꯫ ꯀꯥꯔ ꯑꯁꯤ ꯌꯥꯝꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯃꯔꯝꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯌꯥꯝꯅ ꯊꯧꯅꯔꯝꯃꯤ ꯑꯃꯗꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯀꯥꯔ ꯃꯥꯔꯀꯦꯠ ꯁꯤꯌꯔꯗ ꯍꯤꯟꯗꯥꯏꯅ 60% ꯐꯥꯎꯕ ꯀꯟꯁꯤꯟꯕ ꯉꯝꯂꯝꯃꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯥꯔ ꯀꯝꯄꯅꯤ ꯑꯣꯏꯔꯝꯃꯤ ꯀꯣꯔꯤꯌꯥꯗ꯫ ꯑꯗꯨꯒ ꯃꯁꯤꯃꯛ ꯑꯣꯏꯗꯨꯅꯁꯨ ꯍꯤꯟꯗꯥꯏꯒꯤ ꯀꯥꯔ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ꯫ ꯃꯔꯝꯗꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯑꯄꯨꯟꯕ ꯀꯥꯔ ꯃꯥꯔꯀꯦꯠ ꯁꯤꯌꯔꯁꯤ ꯁꯨꯞꯅꯒꯤ 30,000 ꯈꯛꯇꯅꯤ꯫ ꯃꯁꯤꯅ ꯀꯝꯄꯅꯤꯒꯤ ꯄ꯭ꯔꯣꯐꯤꯠ ꯄꯨꯊꯣꯛꯄ ꯀꯥꯏꯁꯤꯗꯤ ꯑꯣꯏꯊꯣꯛꯄ ꯅꯠꯇ꯭ꯔꯤ꯫ ꯍꯤꯟꯗꯥꯏꯒꯤ ꯄꯣꯅꯤ ꯀꯥꯔꯁꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯐꯖꯅ ꯌꯣꯟꯕ ꯉꯝꯂꯒꯁꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯃꯥꯔꯀꯦꯠꯇꯗꯤ ꯄꯨꯔꯥ ꯐꯦꯜꯅꯤ꯫ ꯀꯥꯔꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝꯅ ꯅꯦꯝꯂꯝꯃꯤ, ꯅꯨꯡꯁꯥꯗ ꯀꯥꯔꯒꯤ ꯃꯆꯨ ꯀꯣꯛꯊꯔꯛꯏ ꯑꯃꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯌꯥꯒꯟꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯤꯟꯗꯥꯏ ꯃꯣꯇꯣꯔ ꯀꯝꯄꯅꯤꯁꯤ ꯆꯍꯤ 8 ꯆꯨꯞꯅ ꯄ꯭ꯔꯣꯐꯤꯠ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯆꯪꯗ ꯃꯤꯌꯥꯝꯅ ꯀꯝꯄꯅꯤ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯕꯅ ꯐꯔꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯆꯪꯅ ꯌꯥꯝꯅ ꯉꯛꯄ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯝꯃꯤ꯫ ꯀꯝꯄꯅꯤ ꯑꯗꯨ ꯀ꯭ꯂꯣꯖ ꯇꯧꯕꯒꯤ ꯃꯍꯨꯠ ꯆꯪꯅ ꯀꯥꯔ ꯐꯦꯛꯇꯔꯤ ꯑꯅꯧꯕ ꯑꯃ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯆꯍꯤ ꯑꯃꯗ ꯀꯥꯔ ꯂꯥꯈ 3ꯃꯨꯛꯀꯤ ꯆꯥꯡꯗ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯗꯤ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ 30,000ꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯀꯥꯔ ꯂꯥꯈ 3ꯁꯤ ꯀꯅꯥꯅ ꯂꯩꯕꯤꯗꯣꯏꯅꯣ ꯍꯥꯏꯕ ꯑꯆꯧꯕ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯤ ꯆꯪꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯏꯀꯣꯅꯣꯃꯤꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯒ꯭ꯔꯣꯊ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯟꯅ ꯂꯥꯏꯔꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨꯁꯨ ꯄꯩꯁꯥ ꯂꯣꯏꯅ ꯄꯥꯏꯈꯠꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯥꯔꯒꯤ ꯗꯤꯃꯥꯟꯗꯁꯨ ꯋꯥꯡꯈꯠꯂꯛꯀꯗꯧꯔꯤ ꯍꯥꯏꯕꯅꯤ꯫ 1982ꯗ ꯍꯤꯟꯗꯥꯏꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟꯠ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯣꯅꯤ 2 ꯄꯨꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯀꯥꯔꯁꯤꯗꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯈꯛꯇꯪ ꯃꯥꯏ ꯄꯥꯛꯄꯗ ꯅꯠꯇꯅ ꯑꯐ꯭ꯔꯤꯀꯥ, ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯀꯦꯅꯥꯗꯥꯗ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯉꯝꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯅꯨꯡꯗ ꯍꯤꯟꯗꯥꯏꯅ ꯀꯥꯔ ꯂꯥꯈ 3ꯃꯨꯛ ꯌꯣꯟꯕ ꯉꯝꯂꯝꯃꯤ ꯑꯃꯗꯤ ꯄ꯭ꯔꯣꯐꯤꯠꯁꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯟꯗꯥꯏ ꯋꯥꯔꯜꯗ ꯃꯃꯤꯡ ꯂꯩꯔꯕ ꯀꯥꯔ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯔꯒꯤ ꯃꯥꯔꯀꯦꯠ ꯁꯤꯌꯔ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ USA ꯑꯁꯤꯗꯗꯤ ꯍꯤꯟꯗꯥꯏꯒꯤ ꯁꯔꯨꯛ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯤꯟꯗꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯑꯣꯏꯕ ꯑꯦꯝꯁꯤ USAꯗ ꯃꯥꯏ ꯄꯥꯛꯄ ꯀꯥꯔ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯕ ꯑꯁꯤꯅꯤ꯫ ꯍꯤꯟꯗꯥꯏꯅ USAꯒꯤ ꯀꯥꯔ ꯃꯥꯔꯀꯦꯠꯁꯤ ꯁꯨꯝ ꯅꯩꯅꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯍꯦꯟꯗ ꯀꯥꯔꯁꯤ ꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯟꯗꯥꯏꯅ ꯍꯤꯟꯗꯥꯏ ꯑꯦꯛꯁꯦꯜ ꯀꯧꯕ ꯀꯥꯔ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯥꯔ ꯑꯗꯨ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯃꯃꯜꯗ ꯌꯣꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯁꯨ ꯆꯍꯤ 5ꯒꯤ ꯋꯥꯔꯦꯟꯇꯤꯒ ꯂꯣꯏꯅꯅ꯫ ꯑꯗꯨꯅ ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯕꯒꯤ ꯃꯍꯨꯠ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨ ꯍꯤꯟꯗꯥꯏ ꯑꯦꯛꯁꯦꯜ ꯑꯣꯏꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ 1986ꯇ ꯍꯤꯟꯗꯥꯏꯅ USAꯗ ꯀꯥꯔ 1,70,000 ꯌꯣꯟꯕ ꯉꯝꯈꯤ ꯑꯗꯨꯒ 1987ꯗꯅ 2,60,000 ꯌꯣꯟꯕ ꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯍꯤꯟꯗꯥꯏ ꯑꯦꯛꯁꯦꯜꯁꯤꯅ USAꯗ ꯇꯣꯞ ꯁꯦꯂꯤꯡ ꯏꯝꯄꯣꯔꯇꯦꯗ ꯀꯥꯔ ꯑꯣꯏꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯤꯟꯗꯥꯏꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯔꯕ ꯀꯥꯔ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯕ ꯉꯝꯈꯤ꯫ ꯆꯪ ꯆꯍꯤ 72 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯤꯟꯗꯥꯏꯗꯒꯤ ꯔꯤꯇꯥꯌꯔꯃꯦꯟꯠ ꯂꯧꯈꯤ ꯑꯗꯨꯒ ꯑꯣꯅꯔꯔꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯑꯃꯨꯛ ꯀꯝꯄꯅꯤ ꯑꯗꯨ ꯆꯂꯥꯏꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯍꯤꯟꯗꯥꯏ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯥꯔ ꯀꯝꯄꯅꯤꯗ 3ꯁꯨꯕ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯍꯤꯟꯗꯥꯏ ꯀꯝꯄꯅꯤꯁꯤ ꯀꯥꯔ ꯈꯛꯇꯪꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯎꯅꯔꯤ꯫ ꯃꯗꯨ ꯉꯁꯤꯗꯒꯤ ꯈꯪꯖꯤꯟꯕꯤꯍꯧꯔꯣ, ꯍꯤꯟꯗꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯄꯅꯤ 40ꯒ ꯂꯩ꯫ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯖꯍꯥꯖ ꯁꯥꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯝꯄꯅꯤꯁꯤꯁꯨ ꯍꯤꯟꯗꯥꯏꯅ ꯑꯣꯏꯔꯤ꯫
ngasi Hyundai Company na siyong na mic pakpa ngamlibasi khungangdagi yamna lairaba saningai thangningai fau phojana leitaba nupa macha amagi hotna zamandagini aduna sangju yungi punsidagi hoine khangba ngami madudi phone lairana pokluksanu nasana nasabu thajaraba honaba bu leptraba punsi du soidana mai pakpa ngamgani